ngasi ayuk phongkiba tongan manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khongkasaraga manipur to optional gi maikeidigi myamda thamjagi ahanbada thawbal athokpamda pangdokpa BJP gi mifam Congress na thugaikre BJP gi worker Phuruba ex-CM gi Manaonupa Gojen Lockup yorure thawbal kendra gi manung sanba thawbal athokpam mikhalga mari leinana hingsa khwaidagi thokiba andro amasum hairo kendra ga manare thawbal athokpamda pangthokpa BJP gi election gi meeting Congress na thugairubadigi asobu wa thoikre amaromda ngarang numidang thawbal ningombam uthan laikai da BJP gi worker Phuruba ga mari leinana ex-CM Ibobi gi Manaonupa nupi masin manaw thokpa ningombam Gojendro yawna miyeni Lockup yorure press na phamo paw gi matung ina ngasi nungthul pung mari rom tabra thawbal kendra gi manung sanba thawbal athokpam awang laikai da leiba hizam rajen se yang khaiga mari apok pokul koba magi yumda kendra sida BJP gi merep oiriba laitan them bem elis basantagi mikhal gamari leinana camera meeting pangtokhi mifamado pangthoklingai da kendra sida congress merep oiriba ex-CM Ibobi gi yamlapa worker singna candidate masaya orga meeting pangthokpa yaroi meeting pangthoke haiba tarabasu BJP gi merep oiriba laitan them bem yaudana pangthokpadabani haina dabi tokhi khana sainaba thawdo aduna maram moiraga thawbal SP Jugesandra madi additional SP Sanakhre na lusingba ahen police forcing laktuna meeting thugaina ba khonariba Congress ki youth amasum women's wing gi miyoi singadu mafam adurigi tankhaki police na mafam adurigi tankhai khrabasu makhatana kangsi khingdun irang sagana ba khonaki amasum adubo police na thingbadagi ngamkhitre hairi amaramda ngarang numidang pung nipalom tabada thawbal police station gi manung sanba thawbal ningongbam uthan laikai da BJP gi worker Phuruba Congress ki ex-CM Ibobi gi Manaonupa sing thokpa ningombam Gojendro yawna miyeni Lockup yorure press na phangba paw gi matung inadi ngarang numidang pung nipalom tabada thawbal police station gi manung sanba thawbal ningombam uthan laikai da ningombam Gojendro na lusingba Congress ki worker mangana thawbal kendra da BJP gi merep oiriba laitan them basanta elis bimgi worker ni haina thawbal asobudigi loitongbam suresh yang khaigini to apakpa ibo pisak mikhal ga mari leinana phu jaibigi thawok sing satharamki thawdo aduga mari leinana victim oiraba laitonbam suresh ki loinabi tombi na thawbal police station pikhalakiba complaint report amagi matung ina ngarang numidang pung nipalom tabada ma ki mapuroiba surena thawbal ningombam uthan laikai da leiba ma ki masi amagi yumda imung manungi oiba wari ama sanaba haiduna sakhi tanja aduda masi edu laikai adugi mipun sangda nupi singtagi oiba mifam ama yauraga laire haibadagi mifam phamniba mafam adu tamna lakpada ningombam Gojendrona lusingba miyoi mangana surenbu lambi da thalaga tamthina fukhi surenbu phu saibigi thawong sing chatakhiba du Gojendro hairiba miyoi si numai pai hainsu complain adu yauri complain adu gi matungina thawbal police na IPC gi section 325307334 amasung 27 clause 1 C arms act ki makhara FIR ama lakholaga thawdo adu sinariba thawbal ningombam digi ningombam Gojendro apokpa laikhidraba ibomsa amasum ningombam Alexander ani asi ngasi nungalamdai mayum digi police na fakhatkibani Alexander hairiba miyoi sidi police constable ne duga thawdo adu sinariba atopa miyoi singaduna thawbal moijingdagi police constable MD Atakir Elis MD Ilen apokpa MD Bahadur ningombam Amit Kumar apokpa momonamasum Sanjit Kumar Elis Khan apokpa Boraja khawi makoi ani di thawbal ningombam digi ngaktani thawdo duga mari leinana police na Gojendro amasum Alexander dagi license gun ani su fakatki hari adumapu faraba Gojendro amasum Alexander thawbal gi CJM court dagi bail yaokhre hansu pausina makhatana phongdorakli atopa pawaman certificate huralaga thabak changlambagi court wakalingai da amuksu voter list ming hapsinduna vote thadana baw honaramle texam mamang lekai digi thongram ongbi Prameswari Devi mapureba thongram angawna mapureba ningombam kobergi metric ki certificate admit card huralaga thabak changlambagi high court wakatuna leiringai da Prameswari na voter list ming lana hapsilaga vote thadana baw honaramle haina kobengi loinabi and ongbi puinabati na phongtokre mana makhatana haikibada kobergi maming lauraga thabak sangkiba angau leikitraba matung amuksu Prameswari na mapureba leikitabagi pension lawu yanaba ma kobergi loinabi ni haina electoral lista lana ming hapsilamkibani texam mamang lekai da leibi angalwadi helper aduga
mafam adugi BLO oina thabak tawriba soibam ongbi Radhapati Devi mapuroiba Gandhana thaudu adugi asengba sing khangna matau karamna thongram ongbi Prameshwari bu ningomam ongbi Prameshwari haina hapsilamlibano haina hangladuna aranba thawong asibu kankhatliba BLO asigi mathakta returning officer DC na aingoi pathabak lokhatpam thui English inganiga taraga mapan gi electoral roll da thongram Prameshwari gi maming asi aduma thongram Prameshwari apok palekhidraba angau haina iri aduga house number na 41 oi maki Manaonupa na Ranjan amasu Manaonupina Sunibala haina yauri aduga English inganiga kungani thogi electoral roll dana thongram Prameshwari bu ningomam Prameshwari mapuroibe en Kober house number 39 haina iri aduga Manaonupa Ranjan di thongram Ranjan apok palekhidraba thongram angau house number 39 haina yauri Ipuroiba ningomam Kober gi metric certificate amasum admit card huralaga thabak sangba amoksu pension fangnaba hotnabada ipuroibi gi ming paksinduna hotnariba si mari leinaba sina miyeng sangbiu electoral record ta ming lana saliba thongram Prameshwari bu agent sing amasum election officer singna vote thadabada thingpham thoi haina supian wafam kya phongdorakli lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pak ngamnaba vector tutorials impalna online crash course classes 6 amasum 9 haujagadori February tarik taragani pana haujagadaba course asi nimit nifuga manga supna pangthoksagani internet facility leba mafam ama hekta dagi yawba yaba course asida yawbi hauduna Navodaya da admission fanghobagi khudong sabasi lobi hau loina na tutorials asina class 10 bosem gi regular foundation course su February taragani pan haujagani akupa marorgi damak pizariba contact details sing asida pau fobiu makasa tarakpoina to pau khrana Congress lengak laghanbana chief minister famdagi hena maru oi okram Ibobi startup policy BJP gi nate Congress lengak na haudoklamani Lakadoriba taragani to Suba Manipur Legislative Assembly Mikalasida Congress Party gi oiba lenga ama state sida lagan bahaibisina mahakna chief minister gi phampai bidagi hena maru oi haina Congress legislature gi party gi lusing okram Ibobi na phongdokhre pawmi khrada akhanana unaba mada Ibobi na makhatana hai BJP na lusing malenga asigi mayokta miyamna wa amata ngangba yadabagi phibam amada lairi lenga ki mayokta wa nganglubagi damak misa miyam khaktana tana pawmi fawba phajinbagi thaudok kya khana thengna khrabani asigumba thawong kya sina democracy gi masak yamna thiale maramasina democracy bu masak thokna miyamda uhanba ngambalenga kanglon ama lehanana bagi damak Congress party gi oiba lenga ama lahanana ba yamna kana honari masida miyamna sumateng pangbiu Lakadoriba Mikalasida Congress Party Kaktagi Oiba, Natragana Sumshinaba Lenga ama Semnabasu, MLA Sing Aduna Kwaidigi, Hena, Yanaba, Miyoy Aduna, Adumak Sip Minister Oigani, Maramasina Mikal Mamanga, Party Asigi Oina the Ministerial Candidate Lautopi Wapam Leroy. Ibobina Makatana High Isterasida Housuk Paliba BJP Nalusum Lenga, Sixinda Madi, Publicity Kaktada, Paba, Kutti Yaudaba Lenga Amani, Habida, Haman Batoklay. Lenga asina pan ki basahi manga sida kari ehen ba masak thokpa thabak tawkhrabagi haibasi wang am oidi lenga asina itatatana lauriba go to hills go to village na singba sina singamadi khungangi miyamna kari ehen ba phan khrabagi haibadu miyamna nainabi yu hainasu paw sina makhatana su phongdorakli atopa paw mana mirep oiriba singi mahigi tha mirep ahum class 9 fawba pass tawde taraga mangana matriculate oidi Thasiki Kunganipana Pangthokadoriba Taragani to Suba Manipur Legislative Assembly gi ahanba tangaki mikalda mirip oidiba samaga humdrago humdogi manungda ahumdi class 9 fawba pass tawdi aduga taraga mangana high school living certificate examination metric khaktamak pass tawi haina makoi na thagalakpa mikalga mari leinaba affidavit singda phongdokli mirep singi affidavit sing yenglubada class 9 pass tawdaba mirep ahumadu amana Singhar Assembly constituency gini ma subnatagi class 5 khaktamak pass tawi atopa ni duna amana thanglon AC dagini aduga atopa amana Cycle Assembly constituency dagini makoi anigi mahigi thakna class 8 khaktamak pass tawi hari subnatagi metric fawbadamak pass tawi haina affidavit ulliba mirep taraga manga dugi manungda amana Khurai AC dagini ataina Andro dagi ama Lamlai dagi ama high school dagi ama Sekmai dagi ama Lamsang dagi ama Saikot dagi ama Henglep dagi ama Tipaimuk dagi ama Saitu Kombi dagi amamam oinam dagi ani
Wanggoidigi ama amasum Nauria Pakang Lakpadigi amani Pau Sina Makhatana Hai Mirep Oidibisingi Manunda Marfuga Maridi graduate ni aduga Kunga Matoina undergraduate ni amasum Mirep Nifuga Taruna postgraduate ni Haina Pali Awang Thaki Mai Masing Tamba lower Mirep Taru Yauri Haidiba Mirep Taru Ado Doctor of Philosophy Oirabasingni Makoi Duri Sagolban Assembly Constituency Digi Oina Dr. Kwerapum Loken Mayang Impal Assembly Constituency Digi Mirep Oiriba Dr. Kumuzam Ratan Kumar Kumbi Assembly Constituency Digi Dr. Kangembam Romesh Saikot Assembly Constituency Digi Zos Di Haukif Amasum Zone Hais Kolamate Saitu Assembly Constituency Digi Lamtin Thang Haukifni Mamang Thakta Pangthokiba Mikal Mirep Oikiba Singa Yengnabada Handaki Ahanba Tangaki Mikal Asida Mirep Oiriba Singa Sina Mahaigi Thak Sangsat Amada Wangi Lawmaker Amasum Policy Maker Oigada Bamaramna Tangai Fadana Mahimasin Haiba Sangi Haina Miyamna Sufundong Narki Pangthokadariba Mikal Asida Tampaki Lamda Sekmai Assembly Constituency the candidate Masing Kwaidigi Yame Haidiba Assembly Constituency Singa Sida Mirep Nipan Lamba Taunari Haidiba Mirep Singa Dudi NPP Oina Ayangbam Oken NCP की ओइना निंगथौजम पॉपुलर कांग्रेस की निंगथौजम बिरेन BJP की हाइखाम दिंगो शिवसेना की खाइदम रंजित JDU की खोयराकपम देवेंद्र इंडिपेंडेंट मेरेप ओइना खोयराकपम रोबिनमसुम महाराबम अनिता देवी नि हाइनसु पाउसनसु मखाताना फोंदोरक्ली मखा चथरपोइना तोपमरुइबा पाउखराना ट्रेन की लंबी सेमबगी थबक थिंगदौरी थासी की कुनगनिथोय फावगी मनुंगदा तमेंगलों डिस्ट्रिक्ट की तौसेम सब डिवीजन की बंगाई Sungpau amadi Thingtubung Kungi Railway gi line semlakpada Lauksin kiba lamgi pifam thokpa competition pithoktrabadi February kungum noidigi railway gi thabak suba amadi railway staff sing chatoksin tawbada Bangai Sungpau amadi Thingtubung area series 9 na khongjang silakari haina Bangai Sungpau part 1 part 2 amadi Thingtubung Kungi ship chairman singna puna khuyek tawduna Tamenglong DC de thasigi tarada zero lama pishinkhre Zero Lasina Makhatara Dunhai Tazavayaba Pau Likunamana Tamenung District ki Deputy Commissioner ki account Kumza English Singani Kungamatoy October the Lamgi competition ki sales sing like Adubangasi Pau sale pitok tabana maram oiraga series 9 Kongzang Sangsilagani Thasigi Kungo Humdoidigi Railway ki Tabak Suba Madi Railway staff sing Chatoksin Numit Humni Tahondaba February Kunga Taruktagi Railway train passenger amadi posai puba train sing numit humni lefanba amadi February kunga mapandigi blockade ban chathaduna railway gi mari lena bathabak sing thingjin gani haina DC da pishin ki basirola duna su makhatarakli amarom dana national highway da pung taragani thogi ban kaukre kaisam pravin amadi Namram Nipen gi miat ki langla langjin lakli batang kunga mate fawgi manungda Mizoram gi chief minister Zoram Thangana puthoktrab di Manipur natana Silsar to Aizol National Highway pung taragani thoi ban tawragani haina World Committee Council WMC gi chairman Hakruzam Nabasyamna phongdokre wafam masing asi Major Khulda leba Manipur Press Club ta pawmi sing unaba mada phongdokhibani pawgi mi pamadura makna makhatana hai kaisam Pravin hairiba nupa si driver ni amadi Namram Nipenga Masil Mabaini, Loinana Makoi Ani Kashargi Bam Rampur Dagini, Makoyani Haukiba Janawari Kuntrada Aizol Sakibani Amadi Janawari Kuntraga Matuga Hinungai the Prabinasi, Tamtina Halaga Halabamatung Numit Nipani Mizoram Police Nipenbo, Tosar Tautuna Maki Ayapa, Namduna Laurabamatung Nipena Prabin Buhatpani Haina Sars, Tangalaktuna Mizoram Gizelda Nipen Butamki. Mangna hai Nipena Zela Lakraba Matung Numit Nipani Suba Masamatum the Torianun Shiram Le Haina, Mizoram Police na Mayum the Popiraki. Asiguma Tawong Sing Asidiki Kosauna Miam na Makoyanika, Sipaksang Asumul Langzin Putokriba Fawa, Lauroi Haina, Irang Tokibini. Mizoram Minister na Missy Esigamari Lenana case CVI Natragana Enaya Sinaduna, Asumul Langzin Putokra di Bantawi Kongzang Sisang Singani Hansu, Mana Makatana Fundoki Ato Papa Mana. Lusingba kaya laklabasu thangoibana BJP gi meeting yawnaba miyoi leitre case Joy Kishan Bharatiya Janata Party Yuba Morcha na sinduna party sigi lusingba kaya yawna thangoibana Assembly constituency gi manungda leiba thau ground na pangthokpa meeting amada Manipur gi tungan-tunganba mafamsingdagi oina bus tareta miyoi holaktuna constituency sigi masak khangdaba miyoi kya lehoba thengnarakre haina lakadoriba mikal asida JDU gi mirep oiriba ACSC gi MLA Khumaksam Joy Kishan phongdokre
Wafam Singasi Tangmaban ACG Manung Leba, Singakam Lampa Community Hall Tangmaban Kendra Development Organization, Tagdo Youth Forum Sinduna, Wangtokiba Youth Mitki, Taram Fundokibani. Taramadura Janata del United Ki High School AC the Miri Widivi Thousand Brinda, Senior Citizen Ngangom, T.S. Kumar, Amasum Tagdogi Marueva, Miyashingama Dilam the Madukina Hakiana Saryaki, Zoikisan Nahai, Miyamna Waraklava Matamna, Song Toktuna, Mating Toba Miyashing Kanano Haiva, Miyamna Kangna Bot Hadasi, Sialama di Pangal Sizinaduna Constituency Sigi, Miyambu, Handakimikala Sida Humduna, Waloidavani, Yenglu Bukudimak Sial Yautobe, Yadabaki Pum among a city Helakli, Tagdo Youth Foramasi, Maki Yumna, Constituency Siki Nahakiaga, Punduna Siem Kibani. Mikhalgi Yengduna Nahakarana Punsinduna Hector Semkiba, Forum Nate, Foramasina later Liraba Mahiroi Kayagi Kudong Sadabakia Putoraki, Ashigumba Larik Shugi, Marie Lenava, Tabak Sing, Paikanava Forum Masida, Say Kudingi Lupa Lakun Gimating Pangani, Masigi Sentang Asisu, Forum na ground reporter based Toduna Fangpam Topasing, Pihan Gadavani, Constituency Sigi Manung the Ladiba. Gurukul High School Asisu, Mikalasida, my head Paklabadi, higher secondary Takto on Kalkani Amadi, residential school su, Oinaba, Tabak Pakatani, Sanakhre Vigilam the Suhena, Sanaro Putonaba, ACC Manunga Leba, Lampaka Sangot Pigi Panamlay, Community Hall the Savada Mapamiamna, Lashilatre, what how River Karasumatangi, say forward Ayamba, Loshilagani, Heidi Hensu, Paus Fundurakli, Amaramda, Taura Madura Saruk Yaraduna, Ye School. AC ZDU की मेरे पोरी BTS ब्रिंदान हाई ngasi फाव लेंगा पायरक लिबा कयाना बोट थादा रिबा नहा कयागी पुंसियसी अमम लंबी अमत थमदुना लाकली लाइरिक लेसु निंगथीना थमलुराबु सुलमदमसी योरकपदा थाबक तोफम लेतदुना नहा कया कांगाउनदुना लेरि ना सिंगी तुंगी लेबा करी ओइरकनी हाइबा ngamदना लेरि तुंगदा लाकदुरिबा मतमसिदा करमना सेमदोकनी हाइबसी नैना होबा सुंगनी सेल कया थाददुना मियामबु मिखल मतमदा लांग थाकपासिदा Thudana Bohonasi, Heidi Hensu, Pausna Sumakatana Supalakli, Atopa Manamo, Aina Tawaina Tokibanate, Gobidas, how Kubinumi Kranigi Mamang the Wato Wiriba Hijab Kimatana Twitter the post Matagat Kibadu, Mahana Tawaina, Tagatpanate, Marki Twitter account, Handel Toriba, Farma Mana, Tagatlamani, Haina Hanagi, Minister BJP, Mireb Gobidas, Contozam Singokre. Social media that Hadura Kiba video release Amado Gobidas Nahai, how Kiba February Ohundagi, Mark Masama Haksang, Pibam Fasilaktabadigi, she's a hospital ICU the later Kibani. Mano hospital leading a market Twitter account Adubu handle the farmer mana, say in a river Hizab Matana post to Takat Kibani. Hariba farmer to Kudaki suspend of Graham Makoi the account Adu Pendre. Mark Masamak Sunga Sikatama Hospital the disaster or Kibani. Maramaduna, High River post to Tagalam River to Maksuk no item of Hawaki. India secular Weber Leba Amani, BJP Nasua Sigumba, secularism gi Wakalona Sida, Sena Tazapatame. Lamda Masida Kanglo Phurukayana, Puna Kundaduna, Nungsisana, Leminarakoni, BJP Su, Sabka Sad, Sabka Bikas, Sabka Biswas, Sabka Priyasta, Sena Tazapa Partini. Wow, Sigamari Lenangasi, Nasi Maksuma Pamkiara, Furup Sin and White, Fundok to Nokong Sanction Bada, Police Sauna Muknavadi, Aso upon Yauki Badusunaiti. Matungda asiguma thaudo amuk hana thokta su oisanu haina manom khatana fundoki panba yabdi hawkibu min kharanigi mamangda hanagi minister Gobidas Konthawjam gi Twitter account da yes to uniform no to hijab haina thaba post ma thagalakibani hiramasiga mari leinana ma ki post adubu lamdamasigi khundamina ribu furup masel gimrakta yaningda fungdokladun lakibani ngasi maksu hiramasiga mari leinana Bishnupur district ki kwaktada miyamna yaningda fungdokpi khongjang sangsinbada police ka muknarakpadi asu apan ya phawa yaokhre hanisu pausna palakli Makasa Tarapoina Topomarueva Pawamana Gobidas Konthawjamna yes to uniform no to hijab hairubagi wato oikre Policena tear gas kapa da nupa masama sokle Impalgi minuthong hata amasum sorada Islam leading sat Muslim furup ki nupi oibisingna maru oina Kopada Sizinaba Hizab ki mayukta Lakholagbiba Tabak Singbu Pianaba Fungto Rakraba Matungna Bishnupur Assembly Constituency the BJP ki Merep Oiribe ex-minister Gobidas Konthawjamna Thasiki Mapan Maki Twitter account yes to uniform no to hijab haiba wapam tweet torapabu yaning the Fungdoktuna Maru Oina Mitei Pangal Nupi Masasina protest rally chatpada police na tear gas smoke bomb kap no tan khaina bokona bada sahi taragatare khaktangai diba Pusam Zober Kauba Kwakta Sepladigi Nupamasa Amasok to Rimsta like an acre.
थौदोसिंग असि BJP की मेरे गोविदास कोंथौ जमना माकी ट्विटर पोस्ट तौरबो वाफम अदुगी मेयोक्ता मोइरांग पुलिस स्टेशन की मनुंग सन्म क्वाक्तादा मियाम की रैली सलिंगैदे थोकिबनी ngasi nungtil pung ama makhairum tarapada all Manipur Muslim Student Organization amasum all Kwakta Student Organization anina punna sinduna Kwakta public ground gi hauraga tera khong fawba miyam gi rally satna ba honarakpada moirang PS ki officer in charge na lusung tim amana thingki madudagi police amasum khongjang sangshiliba singi marakta ngha muknarabasu miyam gi rally du makhata na sakhi rally aduna Kwakta kaithil yorakpada police ki maike digi tear gas amasum smoke bomb sing kaptuna tan khaina ba honarakhi aduma police ki tear gas kablak padigi rally satliba singna police on sinduna nungna thajilaga policing tanthokraba matungda rally edu makhatana tera khong yawna satlaba matungda thingel phawrga amuk hana rally ga horakpham oirakhiba public ground losinki adumoina ma police na tear gas amasung smoke bomb kablak padigi panuna sulobanu pamasa adu Kwakta PAC da layeng gidamak pukhatki dubu ma ke phiwam khara lubudagi makhatana layeng nabagi tamak dreams ta refer toki Loshilak poina to papaw mana SDDCM की खोंजंग सथरी शेड्यूल ट्राइब डिमांड कमिटी मणिपुर मीतई मैतई बुलेवास की शेड्यूल ट्राइब की लिस्ट चलनगदबनी हाइदुना लिसांगसिना संगसिलखिब खोंजंग सिंगी मखा तरकपद ngarangdagi amuk na haunana haurakhiba street corner meeting awareness campaign ngasi su mखा तना सथरक्तुना सगोल बंदगिना पासोय लंबी की परिंग सथखि कमिटी ngasi street corner meeting pangthokiba mafam sing aduri सगोल बन मैनो लेरक मसिन विजय गोविंद ममांग तेरा काइथेल तेरा खुराइजम लक्रपम लेरक ट्रोसिंग तायल खमनम काइथेल अमसुम लंजिंग अचौबा काइथेल नसिंगमनी मफम सिंग असिदा पांगथोकिबा स्ट्रीट कॉर्नर मीटिंग दा SDDCM की जनरल सेक्रेटरी बोगेंद्र जेट सेक्रेटरी फाइनेंस केस कुंदर कन्वीनर L रोमेश मिति अमसुम एग्जीक्यूटिव मेंबर सिंग दा के लोकेश्वर अमसुम A बसंतन सिंगमन कमिटी की डिमांड गमडी लेनबा वफम सिंग मियामना फोंदोकी सारू याखिबो वांगांग लोइसिंगना येलहौमी मितई मैतैना हुजिक मयुकननिबा लुरबा फिबम सिंग असिदगी ngaktoknaba amadi येलहौमी ama oina masagi saktam ngaktuna thamnaba constitutional safeguard sing mathau tabana singbagi matangda sugaina phungdokhi mathau tariba safeguard sing mitei maitei bu SD list salanduna lawgadabani haba wapam phungdoknakhi yauhanduna lawgadabani haina su wapam phungdoknakhi loinana political parties sing makoi makoi gi manifesto amadi agenda sing phongdorakpada yelhomi oijariba maitei bu kannaba wafam pandabada pianaba masum ningba kainingai ni haba wafam sing phongdoknakhi maramaduna maitei bu miyamna lakadoriba taragani thoi supa Manipur State Assembly mikalda maitei yauna yelhomi sing kannabagi thabak thamoi sengna honarakadaba miyut sing thagatnaba honaminarasi hainasu miyamda appeal tawki अदो हौजिक ओइनदि म्याम पाउ सिमा तांगा सालु सिनजरगे अमसुम पतोक्सगी बिर सोइखिबा लानखिबा यावरस म्याम नंगाखिगनि मतम गी ओबा मरुइबि इ पाउक्सिंग सु म्याम द लेप लेतन अपडेट पिजरा केनेसु चैनल सिगी मेकेडिगी सु म्याम द लेप लेतन थमजरि दुगा हौजिक ओइनदि म्याम मतांग साइड काइनरसी एंड थैंक यू